World Disability Day gi thoram Manipur da su pak sana pangthokre numit thoram asiga mari leinana tongan-tonganba organization singna differently able persons singda angamba mateng pangduna pokning thawatkhre amadi isagi irol iyekta mahai tamhalu haiba demanda Manipur Students Federation gi liching makhada mahairoi singna human chain semduna khongjang sangsinkhre Kurumzari ISCOM Manipuri pau mitning tabiri ba khwai pum namakpu taram okcheri hauzik pau sandongna pizari Fostering Disability Inclusive Societies for Advancing Social Progress haiba theme da Handicap Development HD Foundation Manipur Babina Hospital Khabaisoi Amadi Advocate Leisangthem Rosmani Memorial Trust ALRMT ga Kutsamnaduna International Day of Persons with Disabilities 2025 ki thoram ngasi Imphal East ki Khabaisoi da leiba Babina Hospital da pangthokre Hairiba thoram aduga mari leinana disabled singi achauba thodang lawbiramba advocate leisangthem Rosmani na leikidabada chahi taruk mapung farak pagi lingsing thoram pangthokhibaga loinana leikidraba singi saktamda miyamna leisu katuna ikai khumnabasu utki thoram aduga mari leinana HD Foundation gi chairman Dr. Sapam Jasowantana haikibada Malem asida leiriba mipum khudingmakna disabled singda negative oiba mityengda yenglamba adu hojiki matam asida di leitre haina logba yai lamdam asida leiriba miyamna makoisu miyoi amani haibagi wakhalonda afaba mityeng yengbiduna afaba khunai ama semgatnaba hotnaba haibasimak yamnamak mathautai Afaba khunai ama semgatpada disabled person singda nungshiba mityeng thamba tangai fade masina afaba khunai ama oirakpada hena khumang choksinba oigani loinana India gi Prime Minister Narendra Modi na Viksit Bharat haiduna leibak ama chokhatnaba honarakliba asidasu disabled person sing asi yaudrabadi Viksit Bharat ama oiba yaroi maram aduna leibak asigi disability singna hiram khudingmakta saruk yarakpa matam aduda Viksit Bharat asi maipakpa ngamgani haina fongdokhi Loinana ngasigi thoram aduda Babina Group of Company gi Chairman COM Managing Director Dr. THW Editors Guide Manipur EGM gi President Khogendra Khomdram Amadi HD Foundation Manipur gi Chairman Dr. Sapam Jaswantana thoram adugi President Member oina Sarukyaki Amarom da Imphal East ki Babina Hospital da pangthokhiba Advocate Leisangthem Rosmani na haikibada chahi taruk surakpa gi ningsing thoramga mari leinana voluntary blood camp donation amasu pangthokhi Asagi akhoi samaj ki saukhat khongtang se hena advance oina nabagi haina hairibase sina piriba message se yam clear oire disabled without us nothing about us without us haiba kogi development ama porpada hoji Modi na hariba kogi Viksit Bharat hairibase akoi disability sing se yaw dragadi masi Viksit Bharat si oibe yaroi ado disability sing su moina mapung phana hiram khudimakta makana saru yarba matamda Viksit Bharat puoro super power puoro developed country puoro loinama oithokani ado makoi yaudana di oithoi haiba message sima ngasi thoram sina pire haibasi akoi punna nai sida leminare bai richa khudima ngasi dagi koi pungning wakan khongminaraga nama soida soiba singda hana yengbiramba dugumba negative attitude singdo ngasi gi mikopsidagi lauthokminaraga akoi makoi pungning thogan minadana makoi khunai se kana ba misagama mam oinana ba makoi da achumba mayam ne yengnariba mi ama ni haiba miyeng si nataba topa amta yengbirano haiba message si ai thamjani Malem Sinba Thuna Pangthok Nabagom Manipur da su ngasi Imphal gi Singzamai Chinga Mathakta Leiba Relief Center for the Welfare of Differently Abled Person Manipur na Sinduna District Kayada Leiriba Person with Disabilities Singda Khudol Potpiduna Amadi Atum Ahaw Kaya Chaminaduna International Day of Persons with Disabilities ki thoram pangthokre Relief Center gi Chief Functionary Moirangthem Premier na luchingduna pangthokhiba thoram aduda mapung oina Relief Center na masak khanglaba Kakching District ki Langmaidong Imphal East District ki Ayangpali Pangal Lerak
Imphal West District ki Khagempali, Awang Potsangbam, Lamsang, Tera Bazar na chingba mafam kayada lairiba persons with disabilities singi yumda chatuna, Khudol pot oina blanket piduna amadi atum ahaw kaya chaminaduna thauram adu pangthoki. Loinana Handakta Relief Center na paikhatliba thabak thauram kayada Sakhang Biduna Relief Center gi frontliners singda mateng oinaba National Trust Scheme gi makhada Nirmaya Health Insurance ki health card kaya sukutsina ki fostering disabilities inclusive societies for advancing social progress haibasida pangthokiba thauram aduda Relief Center gi media advisor Nimol Ningombam, Women and Child Welfare Officer PH Victoria Devi, Program Consultant CH Dev Kumar, CFMP Chandan na chingba thaumi kaya su sarukyaki. Ama hui NEP 2020 na pida fauda Manipur ki oinadi Manipur londa mahi tambagi ayaba sing asi phau pi dana leiri hokiba 2025 ki May tang taragani thoida honorable governor ekebala da khoi memorial da bisan bisul leire ko ngasi fauda thabo non thok leitri kadigumba athu matam da khoi mari leinaba authority singna thabo non thok tab taragadi Manipur Student Federation MSF amadi masiga khalon manana chamin dariba khoi lup sing amadi Manipur yang loina khoi akan khongjang changsin jagani khoi MSF na changsin jariba khongjang asibo Manipur yamna support tobiyo loina Manipur lora sibo kanmada khoi puna amatona thodang lomina si haina Manipur Student Federation MSF ki makai debi non sinjari Kangpopi District ki Hengbung Village sa pangthokiba kuki INPI Manipur ki General Assembly da Jangna Dopna Project ki makhada mapan suba phase ki oina miyoiba khunai da piba mateng ki thauram amada beneficiaries sing da mateng pikre panba yabadi kuki furup ki community members sing na mateng galoina na chathari ba tembang thauram sing asida kuki Women Organization for Human Rights KWOHR na mapung oina thaudang lauduna lakli ngasi thauram aduda cycle gi MLA Kimnyao Hangsing masak naiba kuki luchingba sing amadi tongan ba civil society organization sing gi mihut sing su sarukyaki thauramga mari leinana KWOHR gi president ngainai Kim Thaukip na phongdokhibada Jangna Dopna hairiba project asi Manipur gi irang asida laikhidraba singi imung manungda angamba mateng pangnabagi pandamda ing kumjalising aniga supna kunmari da haudokhibani project asigi makhada irang asida laikhidraba miyoi singi imung manungda lupa lakh amagi mateng galoina na nat ki oiba Saifikup Sol amadi memento kusinari tembang asi maru oina irang asina maram oiraga awaba mayok nariba miyoi singi yenglaga Manipur amadi Manipur gi mapanda laiba kuki furup ki nupi oibi singna pirakpa angamba mateng singdagi sinbani hairi project asigi mapan suba phase ki oina Churachandpur Kangpokpi amadi atai district singe beneficiary oiriba punna imung chamaga marfu manga mateng pikhi lemhoriba beneficiary sing desu makha chatharakpa phase sing da mateng asi yaholagani hairi nakal amaromda ngasi pangthokhiba General Assembly adugi saruk ama oina Committee on Tribal Unity kotu gi mihut kangbu singna singaloina na Remembrance Day cum Separation Day gi thauram amasu pangthokhi panbai abadi mamangi chahi singda pangthokhiba numit thauram asida lengaki office sing amadi private institution sing total shutdown tokhiba adu handaki chahi asigi oinadi hairiba athingba sing asi amata laikhide numit thauram asigi saruk ama oina Manipurda thokliba irang asida laikhidraba miyoi singi mafamda ikai khumnaba utpa oina maira katpa thauram amasu pangthokhi Hauzik sanabagi pawamuk lobirasi Handak Thailand gi Bangkok World CM Stadium da pangthokhiba Thailand boxing promotion da Manipur gi ngamba longjamna Thailand national team gi best boxer Chonglasit Tor Bomas pu maithi bapiduna India amadi Manipur gi oina mingchat purakpa ngamkhre
Panba yabadi India ki sanaroi ama oina Thailand da pangthokhiba Thailand Boxing Promotion da saruk yaruba ngamba Longzam asi STX Fight Studio ki coach Deep Longzam ki makhada training chathaduna lakhiba sanaroi amani Amaromda Thailand Boxing Promotion da India amadi Manipur ki oina mingchat purakpa ngamlakraba ngamba Longjam amadi mahaki coach ki mafamda STX Fight Studio ki founder Dr. Premananda Thangzam ki maikei desu thagatpa phongdorakli Board of Control for Cricket in India ki domestic tournament oriba coach Bihar Trophy ki first class played group ki ngasi loikhiba match da Manipur na Mizoram bu run chaniga humfumari da maithiba piduna mai pakre match asi mai paknaba Manipur ki sanaroi MD Danish na ball marfu taret mayok naraga run nifu taret lauki yumnam chingkhai ngan bana innings ani punsil laga wicket tarama thoi tuhanba ngamki Hauzik maru oiba pau amuka hana pizari. World Disability Day gi thoram Manipur da su pak sana pangthokre numit thoram asiga mari leinana tongan ba organization singna differently able persons singda angamba mating pangduna pukning thawatkhre Amadi Isagi Irol Iekta Mahai Tamhalu Haiba Dimanda Manipur Students Federation gi liching makada Mahairoi Singna Human Chain Semduna Khongjang Sangsin Kre Pungza Asifang pada pizna ba ISCOM gi Manipuri pau matang asilo sinjare amukahana kurumzari